Ngasigi video asidi nupa amana masagi mathau thamoi singna tawi haibagidamak mahaka thabak suminariba mioi sing aduna halaba tungda thongaga fau sakibagi yam thamoi sokpa amadi nungaitaba wari amakhakni. Video hodringai like amadi subscribe tausinbiduna channel asibu pungning thoga piyo haizari. Nupa asi Sibli Sadiq kouwi chahi 10 sure aduga mahak asi aikoi country ga border share touduna leiba Bangladesh tagini. 2023 August 19 Sadiq na mahaki mamada call taruklami. Call adu mamana ukhalami matam maduda Sadiq na khonjel tanik aibu sakhangdaba mioi kharana kidnap tawre hairaki. Masi haiba loisilakpaga kidnappers sing adugi maraktagi amana Sadiq pu fubugi khonjel mahaki mamana taki. Mahaki masana hairakliba wafam amadi machabu fubugi khonjel tarubadagi Sadiqki apokpi thamoi machet taki amadi lepa leitana mitlu pirang ihauratuna pirang sinthagi. Pung kharagi matung Sadiqki mamada call amamuk laklammi. Sakhangdaba amana Sadiqki emungda puba thangba ngamloidaba wa ma hairaki. Sakhangdabaduna kari hairakliba haibado makhagi warida ai haijarki. Sadiq asi masana thabak sujaduna mahaki college fees hunba ngamnaba hotnajaribani. Chahi nauna thabak suribasi karigidi oiruni sel thoktaba low income family da pokluba oibana thabak suduna masana mahei tamba ngamnaba hotnajaribani. Aikoigi iramda Manipur asisu middle class family na anamba oi masina maram oiraga larik ningthina wangna tamninglabasu sel thunggi awaba leibana maram oiraga marakta tatkiba amadi tamhodaba kya amasu yauribani. Ngasigi video asi yengbiriba viewers singi marakta masana sel tanjaduna mahai masing tamba ngamnaba hotnajariba viewers yauba taragadi comment pibiraklamu. Adombu TK Fake channel asigi maikaidagi ikai khumnaba amadi taramna uksinjari amadi aikoi punna leptana hotnasi haiba wafam asi thamjagi. Sadiq poultry farm amada manager gi thabak tawrami aduga mahaki makhada mioi taruk amagaso farm aduda makoi punna thabak tawrami. Farm aduda thabak tawriba mioi sing adugi marakta Sadiq na khwaidagi chahi nauba misak oirammi. Sadiq chahi naujarabaso mahaki makhada thabak suriba sinmi sing adudi chahi 13 mathakki mioi ngaktani. Makhoi taruk asi thabak tawba matamda ningthina tawramde. Masigi yam chawba maram amana Sadiq na makhoi tarukki makhagi angang oibana Sadiq na makhoida karisu tawba amadi karisu ngangba ngamloi haibasi khanglammi. Asumna sum chathrakpadagi Sadiq na makhoi tarukta fajaba wahai sizinaduna makhoigi thabak tawbada soiriba sing adugi matangda hairammi. Adubu masi hairabasu improve oirakpagi mahutta hanadagi hena thabakta thausadaba helaklammi. Mahaki mathakki ahan ngaktang oibanina mahakna yena ningdabadagi makhoi tarukka thabak tawminnaba ngamlaroi haina farm adugi mapu aduda hairammi. Masi taraba matung farm adugi mapu aduna sinmi taruk amadi Sadiq su laknaba kaurammi. Adugi matungda amuk hanna masigumba thoudok asi thoktanaba haina sinmi taruk amadi Sadiq ta hairaklammi. Farm gi mapu adugi wafam aduda Sadiq ti yarammi. Mioi taruk adudi mapan thongde yasinnarabasu laman khumnaba haina makhoi punna khanki. Thoudok asi thokiba thani gi matung August 19 numit asida mioi taruk aduna Sadiq pu kidnap tawrammi. Kidnap tawraba matung kidnapper amana Sadiqki mamada call taraktuna 15 lakh taka demand tawruklammi. Masidagi Sadiqki mama amadi mapana khungang adugi mioi sing aduda paisagi mateng tawbinaba haizaduna donation chatlammi. Numit humni haujankhre adubu makhoina hairakliba paisa adu suba ngamnamde. Masidagi Sadiqki mapana paisa adu yamalli aduna paisa adu khara tabinaba haizaki. Sadiqki emung laidai nangni haibasi makhoi taruk aduna khanglibani makhoi taruk hairibasi kidnappers sing adubuni. Masidagi 5 lakh taka pinaba demand taruklammi. Masidagi Sadiqki mapana yam kanna hotnajaduna makhoina hairakliba paisa 5 lakh taka adu khomjinba ngamnammi. September 3 da kidnappers sing aduna Sadiqki mapada call taraktuna paisa adu Bandarban district da puraknaba hairakki. Machanupa amata pokjaba adu fanglani khanjaduna mapabung aduna hairakliba paisa adu puduna mafam aduda chatlammi aduga kidnappers sing aduda paisa adu pirammi. Masigi matung kidnapper amana Sadiqki mapada nahak yumda thuna chatlo ngaihakki matung nasanupa na yumda tharaklage hairakki. Mapana yumda thuna yangna chatlammi amadi Sadiq halaklabra haina yumgi akoibada kauduna thiba horaklammi. Masidagi laktri haiba khangleduna Sadiq pu halakpa ngairammi. Numit humni haujankhre matam asi fawbada Sadiq halaklamde. Masidagi ngaiba ngamlaktraduna mapana police station da chatuna
केस अमा फाइल तौरम्मी मतम असिदा पुलिस ऑफिसर अमना करिगिदमक असुक थेंगना केस फाइल तौरिबनो हाइना हंगलक्लम्मी मसिदा किडनैपर्स सिंग अदुना करिगुम्बा पुलिसता ताक्लबदी नचानुपागे असीबा हक्सांग ओइना फंगनी हाइरकपदगी अकीबसी लेबिदगी ngannna lakpa ngamkhidabani haina Sadiq ki mapana khumlammi makha tana पुलिस अदुना Sadiq ka nungaina khidaba khanakhibaga leibra haina hanglaklammi masida mapana hoi farm da thabak suminaba makhoi tarukka khanakibagi thoudok amade laiki haina paukhum pirammi mazagi farm adu da thabak toramba makhoi tarukmak police na fagatlammi interrogation tawba matamda makhoi tarukmak kari amata khumdana tumin leinarammi mazagi police aduna hena chingnaba horaklammi saifu kya tharaba matungda faw makhoi manga amadi hanagum tumin leirammi adubo mioi amadi khangba ngamlaktraduna wari pumba zara haidorakhi ahanbada makhoi tarukna khalamliba asi Sadiq pu faraba matung khara pena furaba amadi olaba matung thadokki haina khalamba zatni adubu makhoi tarukki manungda mioi ama Sadiq na ukibadai makhoi tarukna plan hongkhibani karigumba Sadiq thadokkiba thoklagade police ta haiduna makhoi tarukmak awafamda tarani khanbadagi Sadiq pu mangakta thanga lenduna hatkibani haina police ta tamlammi makhoi taruk adugi marakta umang chingmara hariba mioi asina kaidauge harakanda Sadiq ki asiba haksang asigi saruk khara kakthatuna thonglaga fau chakhi haina kona police ki interrogation amada haiki aduga haksang adugi sarusing mi changnadaba chingi mafam amada langthokhi so harakhi video matang asi fawba yengbirakliba viewers singna tabda pingadaba matang adu yorakle kidnapper taruk adugi marakta Sadiq ki asiba haksang thonglaga chakhi haiba umang chingmara hariba mioi asi police ki gari da haptuna purakpagi lambida hanadagi ngaiduna leramba khoisaundarba miyam singna gari dagi chingthaduna fubiaba furaba matung amakasu sidrifo fuduna mafam aduda mahak siki haibadi mahaki arobi yahip tanki masigi wari asidagi aikoina khangba amadi tamsinba yai madudi garigumba kanda aikoigi khwai luna loinariba amadi thazirba misak aduna fawba yamna mawong maril tadaba firep lorukpoi thoi haibasi khangjinba yai ngasigi oina di mayambu tike facts na matang aswaida kaina navgi tanja adu lawjari